ख्वाई पुनमक अहनब मक्तदा MM तारामना ओक्सेरी MM Entertain Manipur ngasi amuk mayam mafumda puduna lakcheri film asigi maming Rongdaife based on Laikhajit Laisram graphic novel Laina Pakpi film asi chaliba sahi asimaki December 25 amadi 27 da MSFDS amadi Tantha police da kapna bagidamak sem saba punamak loiduna leirabani film asida mayamna thoidok hindokna khangnaraba actress Tonthoi su main character gi saktam langli film asi yengba matamda adukki matik phajaba haibadu oigadawri film asida uliba fighting scene sing asi yamna phajaba haibadu oiri yengliba ikhoida nungaiba amadi yauriba scene sing asi yengba matamda adukki matik pianba haibadu oihalli film asi award kaya amasu phangkhraba film amani mayam so film asi gi phajaraba mahawadu lobinaba haijari day 25 amadi 27 da MSFDS amadi Tantha police ta yengbina ba haijari Jingkai bon lebak kining thau jingkhum ki nai tong bo pi macha no bi kulakba singkhai bon khulgim thok singkho lichum mum lokta thagero be thang jugding laina pau mafam adu de makbo muna kaktum hakani Baki mi tada bama pamaduda nupi ado shoidana lerambani nakoina ma hangna bathiraga mapam musina por ai suni thoki macha nupi ai na sakki bu asa gak pangam da bhai use ai gi ipa ipu lai kha na jing thabu mushpuna mokhe nakoina thon Jingkai bon hek yobaga ipa ning thau da tambiu khullasidagi phaduna pokhiba nupi makai khullasida amuk hanna thinbirakpa numit ado Rongdaife gi ning thau leinuna khaurang langai duna lehol ha hujik hek yoru fiati Rongdaife khumni thau la mai shi